Nungsiraba Ichinausing Marumapang Quite Pumnamaku Amazing Bible Professor Ministry Nataram na Oksari. Masi Equina Nainagatuba topic asidi, three angel messages here Revelation 14 the fear of Jesus and the Ten Commandments. Habdi Yathangakwa Adu Gimaramdani, Aduna Madu, fear of Jesus Habsi Kaino. Habsi Maram de Kun Mamang the Snakre, justification by faith have to was some money. Aduna justification by faith Habsika, Shogi Loga, Masip, Matam Kudding the Samin Nagani, have the Mamang the Nakre, White Masimatam Karagap like Matunda Satare, Masiki Mangapu, Maramdi, Quay Bior Amana, Christmas, Madam the Salmon Tagapiro, have the Maram Waitana, Maduda Ina, Matam Kara Lokre. And Russian the Basunite, Hadina. Nasina Equina Mamang the Nakiba justification by faith. Adugi part 1 Ainakre, Aduga part 2 ni. Quina part 1 Gidom Tang Hana. Equina Pratna Rosang Ring the part 1 Dom Tang Hana Kray, young Mrs. Hamlapna Ina. Hijarake. Hidip. Equina part over Sina, part over Punkudum Ishogi Yatang Tarana. Equi Shishno Hena condemned away. Have some similar. Aduna, Masidi Lakon Nagi the Mok Prabhu Jesu Krishna, Time Panda Lakpiki, Mana Lakpajana, Prabhu Jesu Krishna, like courses Sibire, Mana crosses Sibisina Karikari Pantuki have to a Shamdapna Mutang Madugi Nixingake. Aduga Prabhu Jesu Krishna courses Sibasina, Mana Koina, Taukipa Kudima Adugi, Dandi Makaido, Roy Pukre, after already you can see but. Have any wages of sin is that have the Madugi that the Makaida Mahana Pukre. Aduga Shogi wine at to I keep a pop to give a Kudima say, Masina Darkale Psikano, Equigi, Lona Darkale say, Madugi Dharma Semba, Adunia Darkaleva, Dona Duguma Darkale do quite papiamna, Umtango to Geiger de Quena Madugi Darkale to Pibung Amoroi, Madu Shogi. Adu Prabhu Jesu Krishna Lona have in Duna Logi the Kaleba Kudimaktumana PBK. Masina Nishuba point, Samdalage, ahumsuba point that Krishna cross Siba Asina. I quit me Kudimak Sisnu Hina Ishogi went that on a Pikiba when a judgment, Pikiba condemnation, Equibu Maran Sikibado, Equina Wayan Kibado, Madu sentence to Kibado. Madumana put up Mutapi Creva. Quena, Shogi went at an Prabhu Jesu Krishna courses be with Matina, a quimip Unkudemusino Hina, Maransi, but later, Hausiti, a quay Shana Tobu Matina, Mimi Huena, Pangazani, Masineva, Masigi Matango, the mine and Naka, Hausiti Equin say. Equina, Mamang Suyankre, Equina Kamina, short Sangaga, Equina justification, Heidi Arankubum, a quick pap copy base. Kamaina Pangi, Hibdo, Queen Mamma the Yang, who's a Makatan and see. I do it that a quick papini. Papi Amoina, Pap over me Amoina, Equina, Christa the Kamaina Sangani, Habzi, Madame the Queen Sansanji, Hana, a quick short personato with his notion. Sagadalebe and we shop to Ganabe Paisho and Tagasare, Nasigi, a Sigumba, Yaiparabumas de Paisho, Equina, justification by Feather Sigi, Matanga Pa. Part 2 as a queen and negatory tagri by is now putting the quena Nana Port never a koi book a mine shona Chumhanbiba a koi book a mine shona a quick pops and a copy the not quite a rank of Pibra have seen Madame then in negatory Aina Aina Yamna Hishing Gunanga Tepa at the Bumasigi Maramda Kanagumba preacher Kiana Aran Wapao and Doctor and Mission and Taktori Masideki Pa Queen and Amtas Dignato Puzungamandu. Holding with Pognam Simple Tarif putting the Nana Port in the view. Prabhu Jesu Christa giving the Kurumzari. Amen. For young say who's it? Quite papi amoina, I could a Christa the Kamai Lakani. Kanago mission I, when a Christa the Latin Amanda, I could give pap, you talk for me or gasu, Kanisa by me or gasu, Nisasa by me or gasu, Mihat by me or gasu, Mitulana by me or gasu, I could a sukimatic pataba papini. Aduna aina tawriba fattabam kaido thadoga Krista the lakadani haina kanag masin hai masit pura lale ikona Matthew 11:28 hai henka awaba polum pubasing
aduga thabak wana suribasing awaba polum pubasing aingonda lau aina na khoibu pathan bigine pap tawkraba mifum khudima paw ki polum purabani aduguma paw ki polum puraba mi ado kaidoba aikoina khoi Prabhu Jisu Christ ngonda lau hamni aduna aikoina kaidoge heba matamda Prabhu na aikoibu cross ta Prabhu Jisu Christ na sibi khiba ado nungsiba do aikoina uraba matamda aikoigi paw ki dama mahana sibi khine habse khangba matamda hoji aikoina thinta dana hai khangba matamda ishona aikoibu nungsibi ai khangba ga loina na khudak ta aikoigi paw khudengma aduga loina na huran bora su huranba ama oina aduga mihatpa mi orsu mihatpa mi ama oina mitulana ba mi orsu mitulana ba mi ama oina aina tawriba pap aduga loina na Prabhu Jisu Christ ngonda magi makhongda sangjaraga aikoina tuchakadabane habse masini adugi haidiba matamsida aikoina kari thoi habse aikoina yengse masigi maramda aikoina alanj waina fasana iko maduda batuda aikoina yengsi masi aikoina paminasi sideda sumna hai when adu matamduda aikoigi kaidawi habno when God pardons the sinner shona papi adu kopi ba matamda remits the punishment he deserves mangonda pigadaba dandi shoya thang thugai bigi dandi tho mahangna laukthokpi treats him as though he had not sinned ma the pap sung tawgidaba mi amagumna ma je loina bigini habne treat tawgiragani he received him shona Jisu Christ na papi adu bloksale into divine favor shogi minungsi aduda maye justifies him maki through the merits of Christ's righteousness Christna tawkiba dharma semba adugi mapana mahaki pap sing mahakpu sumthokpi hai mahakpu pap kopi re justify adi pap kopi re haibate machine sidaida asumna hai first selected message book 1 gi page 389 asumna hai masidagi aina mu hajake madudi yengse aikoi na hek aikoi gi pap khudima ko loina na Christa da changjaba matamda Christa na kaidoba aikoi gi pap makhai do copy gini aina phangadaba dandi makhai do mana pubi kramna mana loina lo thopi gine aduga mana aikoi je pap sung tau do mi amagum da aikoi bu khangani aduga mahaki dharma semba adugi mapana aikoi gi pap makhai do loina copy gini habsine good news aduga masigi kanagum misna wapao sandokum matamda masigi tangka asida loire aikoi Christa da lade aikoi gi pap khudima ka lade Prabhu Jisu Christ ngona thajare aduna thajabigi mapana aikoi chimhon bire aikoi loina ma aikoina phangadabada Prabhu da loi phangre aduna aikoidi dharma chele ana pasida loi khreba pasina te chinausa aikoina pa kupigraba adu matang makha tarakda aikoina kari da oi haba matamda aikoina yengsikho aikoina John 1 gi 12 ta hai John 1 gi 12 ta koi pamina simasi koi khangdaba tawgumsi ko but as many as receive him when him Christa bu loksan liba mi khudimuna mi makai na to them gave he power to become the sons of God hai adugumba missing aduda ishorgi masanopising oirangningai gi shakti do pi hem shogi masanupa sing oirangningai gi shakti do pi hai loksan ki mi makai da even to them that believe on his name Christa gi mingda Thaja kibami aduda phawba ko when Christa da thaja ba aduda kedoba ekoi ishorgi masanupa oiningai gi shakti da pigine ishorgi masanupa webdi ishogalam cha manaba haibadi pap tawdoba punsi pap tawbu mina ishorgi masa oibe yaro hengo ishorgi popo misna pap tawde first zone da noi phajana pabiro adu khangani aduda salagumsi maduni ishona shakti pigine ba sona copy rani aikoi pangana lo ngakpa ngamde inba ngamde adubu ishona sakti piraneba hariba aikoina lo thugaiba leiriba mekhido adu kong nai dama aikoi yangsemo what is gospel habse karino haiba matamda aikoina masi gospel haraga aikoina Prabhu Jisu Christ na sibi khre aikoi gi lore aikoi pa copy re aikoi arang khubam phange aikoi mi halasu kari sukai dare adum ishona copy rani jenda di changba tai haina misna wapao sandoeba masi aran bani aikoi yengse uje Romans 1 gi 16 18 da ko 16 to 18 da ipazara ke manna tabi usina sang manna khamina se sida hai ko
For I am not ashamed of the gospel of Christ. Christa gi aphawa pau adu kidama ikai ba pau de hamne polna. Kari kidamak no maram de hai. For it is the power of God unto salvation to everyone that believe. Thajaba me pung khudimakta masi kano gospel ase kano haidi Christa bu thajaba me pung khudima aduda masina ishogi shakti piyeba kaidona ba shakti arang khubam phangnaba thajaba me pung khudingda arang khubam pinaba shakti ado kanana piyeba ishogi aphawa paw asina piyeba yangchi kamain pibrengo to the Jews first Jews in the ahambada and also to the Greek ta was the Jews have like Greek have like thajarati yare. Verse 17 dako maramdi for maramdi therein maduda have the therein have the in the gospel have ni gospel asida is the righteousness of God revealed from faith to faith have the gospel asida ishogi dharma sembado aikoina thajaba amadagi na thajaba amada satpam thajabagi khongthang amadagi thajabagi khongthang amada satpam matamda kaiduwa madu ishogi dharma sembado maduda lai hamne as it is written masida ikhre the just shall live by faith adun dharma semba mishingna thajabagi mapana hingani hamne aduna sida haibadi isinausa karino hakanda ishorgi gospel asina ikhoda shakti pire haiba shakti asigi mapana kaidawi haba matamda haiba shakti asigi mapana ikhoina ishogi dharma sembado ikhoida pibiyeba maduda gospel asida ishogi dharma semba pibiyeba maduga ikhoina thajabadagi thajabas hanko mathang ikhoina chatpa ngameba madu chatningai gi dharma sembado pibi hamne gospel asina shakti pi ikoi pap thadongningai gi ikoi arang khubam piningai gi madugi shakti do piyeba madu kaidawa ikhoina Christa dala kanda ikhoina pibneba verse 18 the parajum masida leko for the rod of God is revealed from heaven against all ungodliness and unrighteousness of men who hide the truth in righteousness masida haibje 18 haibje ishogi asawje haite kana haide dharma senda bu khudimakta ami dharma senda haide papi khudimakta henko aduna ungodliness hoiba aduga unrighteousness hoiba mepung khudimakta adugumba ishogi asawda haide ami haibli papi oiba thare ekoina papi sum oiduna lereba pap toduna sum lereba ishogi wanja thangje sum thukaiduna lereba ekoina Christa da thade yaraga ju Christa na ekoida shakti pibi badugi mapana ekoina ishogi wanja thangje induna sakadamneba aduna tabida adum ekoi thajaraga di lore ekoina hairaga da mai lereba adu itaraga di ishona kedoba ishogi asaw baite masi pagadam ekoina bible lainaba matanda text amada ekoi yumphom oiramni kanagum kharandi procession gi pastor isinau sai maming di pandaroi kharadi text ama khatana bible ge chok chaw khrabu doctrine je chapter ama khatana Galatians 3 chapter na khoina justification by faith masida lushile adu the mission thajare hara harauna ko madu khoina tawroidabani habse khoina yengmanase aduna pa habse kaino khoina khange 4 John 3 gi 4 gi matina pa habse jogu wena thang thugaibne adu khoina ngasida hare gospel na kaipi khoida ishogi dharma sam phongdok piam kamaina ishogi dharma sam do khoida phongdok pigini ekhoida kamai pibigini aina pap tawduna engda kamaina ishona ekhoibu dharma selena kamaina haigini masi othoktabane sinausa aduna ekhoi munne yengmina se habjine ishona ekhoibu kamaina chuman bibra ekhoi makha tana yengche khoi ngasai pap yamna khoina Christa tek changkiba matamda ekhoi pap kopire loan kopire ekhoi pap chaw do miyamugumna treat tawre adu matamda ishona ekhoida shakti pirakani ahamada mahana pigidab sikarino kanda thawai asengba pigine adugi mikubatu da khoina ek tujaba matam aduda ishona ekhoida thawai asengba pigini thawai asengba pigini grace khudakta pigini masi simultaneous oigini adubo khoina hana thawai asengba gi manam de yengche John 16 gi aida when he is come haidi thawai asengba do laba matam da he will reprove of the world of sin mana malem prithvi ase mokhoina tawriba pabadu mana saigini of dharma righteousness dharma sembadu gi maram da mahana ngangani saigini and of sin pap adugi maramda mahana ngangane masini ko the reproof of the wall of sin of righteousness and of judgment hagdam ko sorry upon begije judgment to wayan ba adugi maramda su ekona pap ki maramda su saigini dharma semba karino adu ko wayan ba ma lakani ekona pap tawdona sum leragadi eko su wayan gani habise masi lakane maduni adu matamda ekona thawai sembuduna pirani aikhoida ko aikoi lale ai papini habse ishona khangan gineba papini haina khoina jugani adu matamda pa copy gini aduga aikoina ishona aikoi gi pap sing adu convict tawganeba adu ko khoina pa copy gineba
maduni adu Romans I to one the say hanko I and therefore there is no condemnation to them who are in Christ Jesus ko Christ Jesus Christ laiba mission ado ishona maran side karigidamo who walk not according to the flesh but after the spirit thawai gi matung na sataba adubu sorry hakchang gi matung na sataba adubu thawai gi matung na satpa Christ da laiba mission ado ishona maran side aduna khoida thawai asengba pirani thawai asengba dugi mapana khoi hakchang gi oina salaroiba hakchang jina maram oiduna ne khoina pap tawrib se sinawsang ekhoina maduni khoina hakchang jina carnal mind jina maram oiduna ai masing maram do no masamon samjarake ai mamang do samon kya da yawgram ni masini asumaina legani aduna ekhoina Krista da thajaba adugi mapana hariba se ekhoina phangane ba masigi mapana ekhoina kari phangani haiba matada pun hongba phangani henko adu pun hongbadegi ekhoina ekhoi pap sing ado haidok sakani haibani sida ado khoina yengse ishogi kudon ngaktani ko sinausa Acts 5:31 haimni ishona mahakpu Prabhu Jesu Christ bu mahaki ye thangba makhunna hengo mabu thangkat pigire karigidama mase ekhoina prince ama oiningai kidama amasung savior ekhoi ka kanbi mapu oiningai kedona ba ekhoi da puning hongba amasung pap pibado piningai kidama ishona cross Prabhu Jesu Christ na cross siraga ipa ishogi nakana ma yata leibe hujik leibe se karigino ekhoi bu puning hongba pinaba aduga ekhoi ki pap ko piningai gidamak thaneba aduga Proverbs 20 aki thatsin the he he that cover his sin shall not prosper magi pap haidok chadaba kupsanduna thamleba mara lairado ai ira laire haijadaba magi marando kupsanduna thamleba mi ado kaidoba ishordagi minungsi khoina saukhat paibdo phangwai heba enko adubu kaidoba pap haidok chaba but whoso forsake and confess his sin shall have mercy havni adana akhoi pap to ekhoina thato aga ekhoina pap to haija bataragdi ishordagi minungsi phangani minungsi habdi copy ba phangani habni sinausa punama se masini aduna romans ekhoi yingche adu bahai ba matam asida ekhoina ishordagi grace phangani kari gidamo ishona ekhoina grace habse kari gino haidi ekhoina tawba ngamdabado ngamhaningai ne ba grace pidise ekhoina ngamba dudi ekhoina tawba ngamba adudi ekhoi grace nate ekhoina ngamdabado de ishona mateng panga to halibado madu grace ne kana mishna grace haragadi lore ai anum papi orsu yare ishona grace pibigre ishona minungsi pibigre adu mai anum papi rosu ke sukai dre ishona ek copy ragni hai ko masi am aranba makhal amane Romans 3:24 hai ko being justified freely by his grace habse mahaki thaujan gi mapana Prabhu Jesu Christ na sibiba adu nagi akhoina grace phangmane mana sibiba adu gi mapana akhoida shakti pingmane madugi mapana ekhoi lemna ekhoi gi chuman biduna ekhoi gi pap kopi duna through the redemption that is in Christ Jesus Prabhu Jesu Christ da leiba kanbiba ado adugi mapana mahangna ekhoida lemna thaujan piyaba isinausa grace habse ekhoina afaba tawraga ko ekhoina afaba tawraga phangbudo adu grace nate hengo grace habse forgiveness ekhoina tanda bida ishona ekhoida lemna pibudo koin ngamdabado ishona pibibudo maduniaba Titus 3:7 da juai ko adana ekhoi je mahaki thaujana ko mahaki grace ki mapana ekhoi je chumanbire aduga ekhoi je arang khubanggi dhara phangngai gi dama ekhoi sumaina mana grace bibire habni aduga Ephesians 2 gi ekhoi amu yangche Ephesians 2 gi 8 ta ko 8 ta jo sumna hai 8 to 11 da masi ju panan for by grace you are saved through faith and thajabagi mapana nakhoi thajabagi mapana thaujangi mapana nakhoi bu kanbibani hem mase habni khoina ahamda thajaba asigi mapana ekhoi de grace lakani aduga grace asigi mapana ekhoi bu kanbigani not of yourself it is the gift of God ekhoi de gi nate mase ishorgi khudoni give haibsiti kaino ba ekhoina talaga phangdu nataba demna pibibu do madibu grace khoina give haina kana not of works thabak tagi de less any man should boast ekhoina napan tong ngai gi dama aina phabo myam tawruga aina myam lo ngak aina isha ithandana lo ngak masi phangba natte ko aina aphaba tawba aduna phangba natte haidi madu aitara di grace natte ba aina ngambo erga di grace natreba adubu adumoina so tenda ko for war
For maramdi we are his workmanship. Adubu ekhona thabangna ekhona afaba tawraga ekhona grace phangdi haragasu grace asigi mapana ekhoi afaba tawhangane ba isin awsa. Created in Christ Jesus unto good work. Ekhona Christ Jesus Christ da afaba thabak tongngai ki tamak sem khrabane ba. Ekhoi jeko which God had before ordained that we should walk in them. Hana dagi hona ishona ekhoi je masigi thabak che ekhoi ko magi grace ki mapana afaba thabak sing habdi logi ngapa ishona haibe in migi thabak sing loina tawngani habse mahana masida I khrabane ba isinawsa masini adana graces maina pibigni ano grace ki pandam di Hebrew 4 section da haibdi karigino haikanda let us come unto the throne of grace ekone ishogi singasan aduro koi chale kaigino haidire ekoina darka leiba matamda ekoi bu mateng pangngai gi dam grace pibne ekoina masi ekoine yengadam ne ekoina protection mana pabiro mukhana aduna in time of need hame ko ekoina darka leibda mateng akoi bu mateng piningai gi dam grace se ekoi da pibibne ba madu natragadi ekoina leite adigi mathangda sumaina piragani aduga sumai leba matamda ekoi jamu yengchiko mathangda adudagi thawai aseng bigi mapana ekoi nauna pohangene ba ekoi ko ekoine Christ se sangani shogan da khawjan pibigani thawai aseng mu pibigani ishona grace pibigani hengko grace ki mapana ekoi afaba to hanbang ngudurni thawai aseng budugi mapana ekoi nauna pohangene ba John 3 gi 5 6 da ko kanago mina ising thawai degi amasung ising degi poktragadi mahana ishogini tholeba ta sango hamni aduga verse 6 dana hakchang degi pokpo mahaga adudi hakchang gi ogini aduga thawai degi pokpo mahaga adudi hengko thawai gi masasing ogini hamni aduna hakchang degi pokpo mission hakchang gi thabak tawgani thawai degi pokpo mission na thawai gi thabak tawgani haina masida piri adubu ekona thawai aseng bugi mapana pode ekona ngasai gi hakchang gi oba thabak sing ado loina thado ogane ba sinawsa asmai tawduna aduga mu khone yengsi x5 ki 32 gi matuina akoina thawai aseng base kana khaktana pige ba kanam mi da pige ba haibe in ba mi khakta da ko thawai aseng base pige ne ba ekoina aduni ekoina thawai aseng ba phangi hai taragadi kamai khangane hakana Galatians 5 ki 22 gi 23 da pidi ba thawai aseng ba mai khudeng mucho love joy peace gentleness meekness haiba asilem nungsiba harauba ing tapthaba long suffering khangbi kanbiba adagi patience laiba asigumba adagi godliness laiba sina asigumba dharma semba laiba khudeng ma ase loina pibigineba adubu hairiba thawai asembagi mai yaleba missing asida makoina lo darka leite hai maramdi thawai asembagi matung ina chaliba missing aduna lo ngae khoni kham thawai asembana haibdugi matung adum ekhona satkaneba adu mathangda ekhoni yengsiko ekhona kamaina lo jeng hale haiba matamda ekhoni yengse mathangda ekhona adugi thawai asembada khoina phangabagi matungna thawai asembagi mapana haibsigi mapana ekhona new covenant phange new covenant adugi mapana ekhona lo ilaneba yengsiko ekhona Hebrew 8 ki 10 to 12 Hebrew 8 ki 10 to 12 ta pazara ke ko yengse for this is the covenant that I will make with the house of Israel after those days haiban missing adugi matungda ina Israel basasing sengadaba waremna badu sini said the Lord I will put my laws into their mind aina isho aigi wine sing ase mokhogi pungning thamgani hami igani hami ko and write them in their heart mokhogi thamoi de ibigani I will be to them a God aina mokhoi de isho ogini and they shall be to me a people mokhoi na engonda ka mi ogini hami masina ikona thawai sengam pana khona new covenant ado thungle thawai sengam pana ishogi lo sing ado khoi ki puning de isan bigini hami ado khoi thamoi da thambigini haibidi ishogi lo khoi thamoi da thambi ba abse kari no sinaw ishogi lo do khoi ki thamoi da thambai di khoi ki thamoi na ishogi lo haiba sing ado loin ilane habne aduna lo nga padar ka laite habse it is completely wrong ishogi Krista da thaja bigi mapana khoi da shakti pigini aduga khoi na Krista da ekchanga pom matamda ekhona mana grace pibigini thawai sing pigini ekhoi papine habse mana khangangani aduga ekhoida puning hongbu mana pibigini ekhona puning hongani pap haidoga lakani adu matamda ekhoina thawai sing bugi mapana ekhoina new covenant ase ekhoina phangani 10 gi section 17 daju masigi manamda iko 10 gi section 7 da jai ko aina Israel hairiba matung Israel masachina senga da covenant sini asaido chamane I'll put my laws into their mind will I write them maduni aduga aina makhoigi sidana khenawa 17 dana makhoigi pap khuding ma to aina amukhanna ningsing haro hai
aduna haibdi karigi ningsing kamai ningsing gani aikoina khoigi thamoi da lo laire lo na haibi sing do aikoina induna chat laire adu tadi aikoina kamai na ningsing gani haibni basini wasmai to duna aikoina step by step aikoina Christa da changbagi mapana sumaina mathang grace ki mapana aikoina lo sing ase ngakpo ngamai gane masini ko aikoina thajabana thajaraga loibse loidabani sinausa aikoi amu yengchi ko kamai to duna aikoina thajabje adum phangi kamaina aikoina ishoda justification aikoina ishogu pa copy ba se aikoigi arang khubam pibi se adum kamaina aikoina maintain tawgani habse aikoina mu yengse ba masigi kamaina aikoina masigi maram yeng manna tabiu ko Romans 2:13 ko for not the hearers of the law are just before God hai ko law na haiba sing ado taba khaktang do law na kari hai law da kari yena khangba taba khaktang do madu chumde hai shogi mama na mkhoi dharma chende hai ko but the doers of the law shall be justified adubu shogi law na law when da thang na haiba illiba sing adubu ishona chumen bigini haibidi pa copy gini rang ko bampi bigini ba masina haibidi aikoi law do darka laitere na hairaba aikoi shogi man khoi dharma chende ishona khoi chumalo aikoi pa copy de khoina kawro de ai na haibna te bible na haibini sinausa aduga lona inba missing ado ishona copy gini haven masine ikona aina masigi matang na quotation ikhak pajara ke ko chamchamba sidai God require the entire surrender of heart before justification take place aikoi da justification se thok tringi mamang da aikoi ki thamoi je ishora entire surrender to budar kale mapung phana ko ka thok pa habi tar kale in order for man to retain justification akoina matam khuding da akoina ishor gi pa copy ba arang khubam je nom phangya tari there must be continual obedience through active living faith that works by love and purify the soul aduna nungsibadi gi oirakpa thajaba asigi mapana oirakpa ahingba thajaba asigi mapana akoina lepana idan haibe ni damne haide basina ko thamoji sing to pi hai aroibada masina first selected message book 1 gi page 366 aduna second selected message book 2 gi 213 there is no safety no reports no justification in transgression of the law aroi ine habdi pa tawduna legedi ekoi bu ishona suman bagi thabakse tawde habsne aduna ekoina aroi aina masigi tangkak achida ko ekoina yengjaning bade aina mathangi series dana ko ekoina kaino tawgani aroi bani adu hujina how is Abraham justified mina khudam pibje Abraham je kamaina chumali haina makoina khudam je hekta piyeba masigi khudam je makoina lawraka Abraham je kamaina chumanbra habje masi boktang yengsiko isinawsang matam je minit khatang hela siko minit amani tang bi ai 30 degi minit amani tang bi khoi samina siko kon yengche Romans 4 da ikon yengsiko Abraham je kamaina ishona Abraham je kamai chumi be hai ko Abraham je asayang ba thaja bana chuman mi ba mi cha ama haragde Abraham ne adubu Abraham je mana ishona thaja re haraga loibra habdo adu manam de yengche verse 1 to 5 ta koina pagani ko adu noi anum paro ai paro ra esum 1 da ko sidai ko Abraham ikoi ipa ko hakchangi oiba Abraham da kamai tawduna mana koina kari phangi ge hamni ko kamai tawduna mana had found sidai ko verse 2 da ko for Abraham was justified by works mahakchu mahna luangak puna hai ko unkak puna circumcised obuna ten commandment ngak puna mana aphoba tawba du ki mapamna ma je chumanbu oitaragadi he at thereof to glory mana sauthongai leiginamni but not before God ma isogi mandana te adu mi mandane ko ada Bible na verse the Bible na kari haberge habam tanda Abraham gibili ko Abraham ne isobu thade and it was counted unto him for righteousness man isobu thajai aduga masi mongona dharma sempoina bibi habni ko verse 4 paroi adi koina thabak tawba mising adu mana pide habni adu mana oide hego haide aduga to him that worketh is the reward not record of grace thojang degi oibnate madudi laman ton begini haina asumna hai Genesis 15 ge 6 he believed in the Lord mana Abraham na ishoda thajai he counted it him to be for righteousness ma ki thajabdo dharma sembo oile masidi ke khone ngi aikone ishoda thajaba taragati ekhoi dharma sembo engne taseng aseng ba thajaba je kamaina utkani habje ekhoni ngi how did Abraham show his faith in God mana hoi mana ishobu thaje here
adu ma ki thaja buduna dharma sembo hele adu tari mahana ishod kamai thaje je kamai utpage have je ko yeng je ba mahana ishod yam thaje haina mamang de ma ishona nupi ani lom se ya de hagar lo je ishod gi aning banate ma macha pokne amni adu matan ma ishod thaje de adu sarana ha du illeba adugi mamang da so koina mana masin thi bangang bagi thodo amani laigre adu matang da ma ki masa nu pa do phanga ba matung de di ajek phanga ba matung de di ke do he matan da ma de hoji han chon ai ba makhai jama ilagan le khre ba aduna ma ki roi bagi sain yang mu Genesis 22 na koina ngai Abraham nang ki matang ai ba na san pa ajek to kat u have ne ba adu matam da Abraham na ke do ba hoji ishona ma hai ba in brain ma isho thaje na aduri kalu have ne ai isho thaje ai sha kal roi ma hai deba adugi mota ke doba mai mi phikang da bida mai macha do maun more da pura ga ma je kat leba kat pa matam da mai than mai macha do hek kha ba matam da tha ba ho matam da ishona thin bane ba aduni Abraham na ishor bu ta saina thaje habje ke do ishona taw ha bu do mak tawe ba taw ga ma gi thaje bu ulle ba macha amtang ai bu do kat bu do madu da ulle ba ikoina mu gen chi ko Genesis ikoina Genesis si one pabi question now sam masida loibna te ko Genesis 25 ki 26:5 ta Abraham na kari illi man ishobu thaje here adu bu man thaja badan natna ma kari to we have je masi munna pamina ji ko ai pajar ke Genesis 26 ki 5 ta Abraham obey my voice have Abraham na ai bu ishobu yang ki have ne mamang na ji ko adu ai pararoi adu ishobu ki ba di shona have in have adu verse 26 ki 5 Abraham obey my voice aigi condemn do Abraham na illi havni shona haibdo mana illi and kept my charge aina si to haibas pangthu haibas sinta do mahana pangthui my commandments aigi ya thangsing ado havni shona piba ya thangsing ado ma illi havni ba shona piba ya thangsing adi keno 10 commandment masi ma illi havni my status aigi chanabi niti niyom sing and my laws ai sidale aigi niti niyom sing ado ceremony go be why ceremony de khoi ji darka in bai darka laite Abraham ki matam da Jesus ki matam da mokoi gi mamang da leramba Jesus Christ na course siding mamang da leramba misna ceremony lo sing ado dar in ba darka lai mokoi gi thaja ba circumcise to darka lai ba adu gumba circumcise ju adu da natna moral lo 10 commandment khudima adu ju Abraham na le have ji ne ba atu ding sai Abraham na isho ba chaina thaja have kaino ma gi thabak tu nu ule hengo shona thaja badugi mapana mongonda pangan sakti pire grace pire ma kya somdo kankhala laga ma ishona haiba khudi modo ile haibsi masine ba ekhone James 2 da ekhone mu yengadi ekhone yengsi ko James na mu phadana irebane James na kamaina Abraham ne ishobu thagal simali haibsi James na mu sida ire Bible je amana hairaga amana hai compliment ngaktani ko sida la James 2 gi 21 da enko was not Abraham our father justified by works henko ekoi gi Abraham je mana tauba thaba adugi mapana chuman gi bana tabrane when he had offered Isaac his son upon the altar habsin masine adubu hana aina thabak tawraga ko ai shona ibu justify tawgani habdi lai de ko ahambada ekona thajaba tai thajaba adugi matungina ekoi bu justify tarokani adugi mapana ekona ngakpa lo ngakpa habise shona haibe in bujinga mangene ba ekoina hana haibe ilaga ekoina sho thaja da bida Krista thaja da bida ekoina hana haibe ilaga ngamoiba aduga ekoi isa gi pangana jo hana Krista sunga thaja da bida ekoina apapa khana toroju ekoina logi darka lai bi pibu ngamoiba Krista thaja mum tan tu sidai chamane sees how fed walk with his rod with his works ma ki thaja ba aduna thaja ma ki thabak aduna thaja be kamain thabak jin by works was fed make perfect aduna akhoi gi thajab se karina mapung phali haibe thabakna akhoi gi thajab se mapung phaleba the scripture was fulfilled we said aduna smai tawdana bible na habido sumna thungale Abraham believed God and it was imputed unto him for righteousness Abraham ne ishoba thaje adu mongona dharma sembole he was called a friend of God ma ishogi masanpa oire side at verse 24 see how that by works a man is justified not by faith only hengo thajaba du khakte gi mapana nate adubu thabak adu gi mapana ekoina chuman bi have masini sinausa ekoina loisalaje Abraham ne ishobu thaje have karina uleba ma ki thabak na ule aduna ekoina sidagi khangla dabudi ekoina masi mathangi part ai aroi bi koina lag loisanjara ke masidagi ekoina khangla dabudi ekoina lo ngak pa have se
हाना अखोइना लो हाना ngakpa ngamoi अखोइना ख्रिस्ट दा थाजरगा अखोइना माना थवाइ सेंबा पिबिरगा महाना ग्रेस पिबिरगा महाना अखोइदा पांगल पिबिरगा शक्ति पिबिरगा पुनम ग्रेस ने फ्री गिफ्ट अदुगी मपाना माना अखोइदा पुनिंग होंबा पिबिगनी अखोइना पुनिंग होंदुना सकनी थवाइना हाबदुगी मतुंग ने अखोइना सुम चलबा अखोइगी असोन खुदिंग दि सोना बोल पिबिगने अदुगी ममै थांदा सोना लो मखैदो लोइना ngakpa इनगने समाइना लो दो दum ngakतुना लेदेगे अखोइगी थाजबजे दum अखोइना आराम खुबा मचे दum फंगे सर्टिफिकेट दum फंगे मसीगी दिस ललो सेलसे ताबदि मैम द बोर्ड पीबो असनु पथना तौसे सरगद लेबे पैसा हम थागचरे मतौ करमना अखोइना थाजबगी मपाना खबु सुमनबिबा फंगे हैबसी मरमदा अखोइना नैनखरबु खुदमक द बोर्ड पिनबिउ ताखरबिसना उसना ज बोर्ड पिनबिउ सेरान तुराना ताक्तुन लेबा मैम अमम्बो मैम असदगी कोइबो ngalanbiu ana प्रभु यीशु की मिंग खुरमजरी आमेन।